ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯅꯣꯡꯃ ꯃꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯊꯥꯕꯜ ꯆꯠꯄꯅꯦ꯫ ꯊꯥꯕꯜ ꯆꯠꯄ ꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯎꯏꯌꯦ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯃꯇꯝꯁꯤꯗ꯫ ꯑꯗ ꯅꯨꯄꯥꯁꯤꯗꯤ ꯃꯥꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯌꯥꯎꯗꯦꯕꯀꯣ, ꯑꯗꯨꯝ ꯌꯦꯡꯕ ꯃꯤꯗꯣ ꯑꯣꯏꯔꯒ ꯂꯩꯕ꯫ ꯅꯨꯄꯤ ꯂꯝ ꯌꯥꯝ ꯉꯥꯟꯕꯤ ꯑꯃ ꯎꯏꯌꯦ ꯃꯥꯅ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯌꯥꯝꯅꯒ ꯑꯗꯨꯝ ꯄꯥꯝꯅꯕ ꯁꯛꯇꯥ ꯇꯥꯕꯗꯣ ꯑꯣꯏꯕꯖꯥꯠꯅꯤꯗ꯫ ꯅꯨꯄꯥ ꯑꯇꯩꯅꯒ ꯍꯥꯏꯔꯛꯄ ꯃꯉꯣꯟꯗ ꯄꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯕ ꯈꯣꯠꯄ ꯃꯥ ꯂꯣꯏ ꯎꯏ꯫ ꯍꯥꯏꯔꯒꯦꯗꯁꯦ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯀꯌꯥ ꯍꯩꯇꯦꯕꯀꯣ, ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯍꯜꯂꯛꯄ ꯑꯣꯏꯕ꯫ ꯃꯃꯥꯟꯅꯕꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ, ꯃꯤ ꯃꯃꯥꯟꯅꯕ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯖꯔꯤꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯀꯧꯊꯣꯛꯑꯒ ꯁꯤꯒꯤ ꯃꯁꯛꯁꯦ ꯇꯥꯛꯑꯦꯕꯀꯣ, ꯑꯁꯤꯁꯦ ꯍꯥꯏꯕꯤꯌꯨ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯔꯦ꯫ ꯑꯣ ꯍꯥꯏꯒꯦꯅ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯅ ꯆꯪꯁꯤꯜꯂꯒ ꯄꯥꯏꯒꯦꯅ ꯇꯧꯋꯦ꯫ ꯑꯗꯣ ꯅꯨꯄꯥ ꯄꯥꯏꯕꯅꯤꯅ ꯌꯥꯔꯛꯇꯕꯤꯒ ꯇꯧꯋꯦꯕꯀꯣ, ꯅꯨꯄꯥꯗꯨꯅ ꯌꯥꯗꯦ ꯉꯥꯏꯈꯣ ꯀꯥꯏꯅꯒ꯫ ꯑꯗꯒꯤ ꯃꯃꯥꯟꯅꯕꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ, ꯌꯥꯗꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏ꯫ ꯑꯗꯩ ꯁꯨꯝ ꯔꯥꯎꯟ ꯑꯃ ꯑꯅꯤꯁꯤ ꯇꯧꯔꯒ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯀꯣ, ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯗꯒꯤ ꯍꯥꯐ ꯊꯥꯔꯒ ꯊꯥꯕꯜ ꯃꯌꯥꯏ ꯆꯜꯂꯛꯄꯗꯣ, ꯑꯗ ꯍꯥꯐ ꯊꯥꯔꯒ ꯑꯃꯨꯛ ꯆꯣꯡꯉꯛꯄꯩ ꯇꯥꯏꯃꯤꯡꯗꯣ ꯅꯨꯄꯤ ꯉꯥꯛꯇ ꯅꯨꯄꯥ ꯄꯥꯏꯕ ꯌꯥꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯋꯤꯗꯅ꯫ ꯑꯗ ꯃꯃꯥꯟꯅꯕꯁꯤꯅ ꯐꯠꯂꯥꯎ ꯆꯪꯁꯤꯜꯂ ꯄꯥꯏꯔꯕ꯫ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯊꯥꯕꯜ ꯌꯥꯝ ꯆꯣꯡꯉꯤ, ꯑꯗꯨ ꯆꯠꯁꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯌꯥꯗ꯭ꯔꯕ, ꯅꯝꯕꯔꯁꯦ ꯑꯝꯇ ꯂꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯅꯤꯡꯕꯒꯤꯀꯣ, ꯅꯝꯕꯔꯁꯤꯗꯗꯤ ꯂꯧꯔꯒꯦꯅ ꯈꯟꯕꯒꯤ ꯑꯉꯝ ꯇꯥꯟꯅꯕꯗꯣ꯫ ꯑꯗꯩ ꯄꯥꯏꯔꯒ ꯍꯥꯏꯔꯦ, ꯅꯪ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅ ꯉꯁꯥꯏꯗꯩ ꯅꯪꯁꯦ ꯌꯦꯡꯉꯒ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯍꯥꯏꯔꯕꯖꯥꯠꯅꯤꯀꯣ, ꯍꯥꯏꯐꯝ ꯊꯣꯛꯄꯗꯣ ꯍꯥꯏꯔꯒ ꯑꯗꯩ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯣ ꯈꯣꯠꯂꯣ ꯍꯥꯏꯕꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯛꯇꯕꯖꯥꯠꯅꯤꯗꯣ꯫ ꯑꯝꯇ ꯌꯥꯎ ꯑꯩꯒꯤ ꯅꯠꯇꯦ ꯈꯣꯠꯇꯦ ꯏꯃꯥꯟꯅꯕꯗꯣ ꯂꯩ ꯑꯗꯨ ꯀꯥꯏꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯂꯦꯞꯄꯤꯕ ꯖꯒꯥꯁꯤꯗꯩꯁꯦ ꯈꯨꯠ ꯊꯤꯟꯗꯅ ꯇꯥꯛꯑꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯇꯥꯛꯄꯗꯒꯤ ꯅꯝꯕꯔꯁꯦ ꯄꯤꯔꯛꯑꯦ꯫ ꯅꯝꯕꯔ ꯄꯤꯔꯛꯄꯗꯒꯤ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯌꯣ, ꯑꯆꯥꯄꯣꯠ ꯂꯩꯔꯝꯒꯦ ꯍꯥꯏꯌꯣ, ꯊꯣꯛꯂꯛꯑꯣ ꯁꯤꯅꯦꯕꯀꯣ꯫ ꯀꯧꯊꯣꯛꯑꯦ, ꯃꯃꯥꯟꯅꯕꯁꯦ ꯑꯗꯨꯝ ꯀꯧꯊꯣꯛꯑꯒ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯑꯦꯕꯀꯣ꯫ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯑꯆꯥꯄꯣꯠꯁꯦ ꯃꯌꯥꯝ ꯂꯩꯔꯦ꯫ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯄꯤꯖꯅꯤꯡꯕꯗꯣꯀꯣ, ꯑꯗꯨ ꯄꯤꯖꯅꯤꯡꯕꯅꯤꯅ ꯃꯌꯥꯝ ꯂꯩꯔꯦ꯫ ꯑꯗ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯁꯥꯟꯅꯧꯅ ꯃꯃꯥꯟꯅꯕꯅ ꯍꯥꯏꯕꯤꯕꯗꯣ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯗ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯟꯅꯧ ꯈꯣꯠꯅ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕꯀꯣ, ꯁ꯭ꯋꯥꯏꯗꯒꯤ ꯃꯥꯟꯕꯩ ꯁ꯭ꯋꯥꯏꯗꯩꯔꯅ ꯍꯪꯉꯦ꯫ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯤꯌꯦ, ꯑꯋꯥꯡ ꯂꯩꯀꯥꯏꯗꯩꯅꯦ ꯁꯤꯅꯦꯕ꯫ ꯑꯩꯈꯣꯏ ꯁꯤ ꯊꯥꯕꯜ ꯁꯤꯜꯂꯤꯁꯤꯅ ꯁꯤꯅ ꯃꯈꯥ ꯂꯩꯀꯥꯏꯅꯦꯅ ꯍꯥꯏ꯫ ꯑꯣꯅ ꯍꯥꯏ, ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯦ꯫ ꯍꯣꯏꯅ ꯍꯥꯏꯔꯦ꯫ ꯅꯨꯄꯤꯁꯦ ꯂꯩꯍꯧꯔꯒ ꯃꯣꯏꯁꯦ ꯊꯥꯕꯜ ꯑꯇꯩ ꯃꯐꯝ ꯑꯗꯨꯝ ꯆꯠꯂꯨꯔꯦꯕꯀꯣ꯫ ꯃꯥꯁꯨ ꯅꯝꯕꯔꯁꯦ ꯐꯪꯉꯕꯅꯤꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯦ, ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦ ꯊꯥꯕꯜ ꯃꯥ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ꯫ ꯃꯃꯥꯟꯅꯕꯒꯤ ꯕꯤꯠꯇ ꯆꯠꯄꯤꯕꯅꯦꯕ꯫ ꯌꯨꯝ ꯌꯧꯔꯛꯑꯀꯥꯟꯁꯤꯗ ꯄꯨꯡ ꯌꯥꯝ ꯊꯦꯡꯉꯦ ꯍꯥꯏ, ꯄꯨꯡ 2:30 ꯑꯗꯨꯋꯥꯏꯃꯨꯛꯇꯤ ꯇꯥꯔꯝꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏ꯫ ꯑꯗ ꯃꯥꯁꯦ ꯃꯦꯁꯦꯁ ꯊꯥꯖꯤꯟꯕꯅꯦ, ꯉꯁꯥꯏꯒꯤ ꯅꯝꯕꯔꯗꯣ ꯆꯠꯄ ꯑꯣꯏꯖꯥꯠꯂꯥ ꯆꯠꯇꯕ ꯑꯣꯏꯖꯥꯠꯂꯥ ꯀꯥꯏꯅ ꯈꯟꯖꯥꯟꯅꯕꯗꯣ꯫ ꯑꯗꯨꯒꯤ ꯃꯤꯄꯥꯏꯕꯅ ꯊꯥꯕꯜ ꯆꯣꯡꯕꯒꯁꯦ ꯀꯩꯁꯨ ꯆꯠꯅꯤꯡꯕꯗꯤ ꯅꯠꯇꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯨꯗꯒꯤ ꯃꯦꯁꯦꯁ ꯊꯥꯖꯤꯟꯕꯁꯦ ꯃꯦꯁꯦꯁꯁꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯠꯂꯥꯎ ꯍꯜꯂꯛꯄꯖꯥꯠꯅꯤꯗ꯫ ꯐꯠꯂꯥꯎꯅ ꯍꯜꯂꯛꯄꯗꯒꯤ ꯊꯥꯅꯔꯦꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏꯅꯦ ꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨꯝ ꯑꯩꯈꯣই ꯃꯥꯗꯤ ꯇꯨꯝꯈ꯭ꯔꯦ, ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯅꯤꯌꯦ ꯁꯤꯅꯤ꯫ ꯁꯥꯟꯅꯕ ꯌꯥꯅꯤ ꯍꯥꯏꯕꯗꯒꯤ ꯐꯣꯟꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯇꯧꯁꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯑꯗꯩ ꯃꯤꯡ ꯅꯨꯡ ꯂꯣꯏ ꯍꯪꯅꯔꯦ꯫ ꯉꯁꯥꯏ ꯍꯥꯊꯨ ꯇꯧꯕꯗ ꯃꯤꯡ ꯅꯨꯡꯒ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯪꯍꯧꯗ꯭ꯔꯕꯖꯥꯠꯅꯤꯗ꯫ ꯍꯪꯉꯒ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯈꯣꯠꯄ꯭ꯔꯣ ꯀꯥꯏꯅ ꯍꯥꯏ꯫ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯛꯄꯗꯤ ꯃꯌꯥꯝ ꯂꯩ ꯍꯥꯏ, ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯗꯤ ꯃꯌꯥꯝ ꯂꯩ, ꯑꯩ ꯌꯥꯅꯤꯡꯗꯦ, ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯟꯕꯒꯤ ꯇꯥꯏꯞꯇ ꯉꯥꯡꯕꯗꯣ, ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅꯁꯨ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯒꯤꯔꯣꯏ ꯍꯥꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯣ ꯈꯤꯇꯪꯗꯤ ꯍꯔꯥꯎꯖꯕ ꯐꯥꯎꯋꯦ ꯅꯨꯄꯥꯁꯦ꯫ ꯈꯪꯗꯦ, ꯅꯨꯄꯥꯁꯤꯡꯁꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯗꯤ ꯏꯆꯨꯝꯗ ꯆꯨꯝꯕ ꯑꯣꯏꯅ ꯂꯧꯕ꯭ꯔꯥ ꯀꯩꯅꯣꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯊꯥꯖꯕꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯂꯥꯛꯀꯦ ꯁꯤꯅꯦꯕꯀꯣ꯫ ꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯕꯗꯣ ꯅꯨꯄꯥꯁꯤꯅ꯫ ꯑꯗꯒꯤ ꯍꯣꯏꯅ ꯍꯥꯏꯔꯒ ꯆꯠꯂꯦ꯫ ꯉꯔꯥꯡꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯃꯐꯝꯗꯣ ꯑꯗꯨꯗꯤ ꯈꯪꯖꯕ ꯅꯨꯄꯥꯁꯦ, ꯑꯗꯨꯒ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯕ꯫ ꯑꯗꯩ ꯐꯣꯟꯁꯦ ꯇꯧꯅꯔꯒ ꯍꯪꯉꯒ ꯂꯥꯛꯑꯦꯀꯣ꯫ ꯌꯥꯝ ꯋꯥꯈꯤ ꯍꯥꯏ ꯊꯤꯕꯗꯣ ꯃꯣꯏ ꯑꯗꯨꯋꯥꯏꯗꯣ꯫ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯦ꯫ ꯑꯗꯨ ꯐꯖꯩ ꯍꯥꯏ ꯃꯁꯛꯁꯦ, ꯅꯨꯄꯤꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯁꯛꯇꯥ ꯇꯥꯏꯌꯦꯕꯀꯣ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯁꯛ ꯑꯣꯏꯕꯗꯣ꯫ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯄꯤꯔꯝꯃꯦ꯫ ꯑꯆꯥꯄꯣꯠ ꯅꯨꯡꯄꯣꯠ ꯆꯥꯐꯝ ꯂꯩꯇꯦ ꯍꯥꯏ ꯃꯣꯏ ꯑꯗꯨꯋꯥꯏꯗꯀꯣ, ꯍꯣꯇꯦꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯇꯕꯅꯤꯅ ꯆꯠꯂꯒꯦꯅ ꯍꯥꯏꯔꯒꯀꯣ
ꯍꯣꯏ ꯍꯥꯏꯔꯒ ꯂꯩꯍꯧꯔꯦ ꯅꯨꯄꯤꯁꯤꯁꯨ ꯇꯦ ꯅꯨꯄꯥꯁꯤꯁꯨ ꯆꯠꯂꯦ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯂꯩꯀꯣ ꯁꯨꯡꯂꯩ ꯂꯩꯇꯕꯗꯤ ꯅꯠꯇꯦꯕ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕꯤ ꯂꯩ ꯋꯥꯔꯤꯁꯤ ꯁꯨꯝ ꯁꯥꯟꯅꯔꯦ ꯋꯥꯔꯤꯁꯤ ꯁꯨꯝ ꯁꯥꯟꯅꯕꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯥꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯑꯍꯥꯟꯕꯗꯤ ꯅꯠꯇ꯭ꯔꯦ ꯁꯨꯝ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ ꯑꯗꯨꯒ ꯊꯥꯕꯜꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤ ꯅꯠꯇꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯁꯨꯝ ꯋꯥꯏꯇꯤꯡꯁꯤ ꯁꯨꯝ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯊꯥꯕꯜꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ maga hana khangna bu nupi sina waiting sum changak pasta hangnare ahambadadi manabane duni dani khomame sum toshalak padai nupi se sawgal e ko pi sawgal ga hai maina oida pa da ba wa ngangi do kaigino nusinai se phagi ki type ta khali do kholi do kan hai nupa sina su sai phajaba se pam banina thoin hek tawru da ba aduga kainarage mak adumaksu khandaba sai amadi nusinabada ngairibani kamai tawbono khopano di khangde aduga madi hana nusinarabani kogi thina je ngangning dabi di mana tawriba potu su lale je haining dabi ko nupa mo oina asain tawrisina chumme kaine khanba matam duda mai khamne ma se yana yana ba adum loinaiye timing se khaide ko maso phone si ani hekta lesson badi senthok lambi duna mayam chawna thopa magnatabani ngamjadabani nupi amaduna college kumba kai gumba chikiba timing is hek tawba dima tungre khokre har kansida ngasai gi thabol da khongna ba nupi se amadi theng theng no wai shanaba yabani na ko ma gina mangala kan da wai shanaba yade khoma hoi leibani na khoma se am chaigalle kaina haraga thenga thenga kan da yani habadagi sparida kain khalaga thenga kan da hek wari shanaye matam khara sumaina sum loinar e dudagi di mana hojiki thabol da khongna ba nupi se amana kon di khang tu ni ko yamna moi mu sam jackson boy na khanjari ba kon pasna jackson boy bu kem tama pan thok pa da ba de ai di chak thong ba hitte ima kau de ko mama kau he do nongna bi wa din natte nu pasina do lam dum leidana ko tasena oina leiba lam se ko khunoi na ga phajana ga taraga leibani ima haina kauna ba na ayamba oiram ga do malem nupisi di mama kaina ko bu ko khoi ma ima haidre mama haibado yam paksa bado mana mama kan kawdo paksa do mi lei mama ko ba masagi poluk padai ko mi su lei do magina mawong mo erek tuine bako hojigi nu pasina sida pala isina ko degi khoi papa ka le sabi ga double da paga mama papa an kawdo di kitang hek phasa phatta ba section bai wari da haiba aduga aidi adudo natradi chande degi morok sabado adudo chande khoi mana isa sokani hai sumaine tawbi da karen sang chage ngasidi kai hangse yen thongba chaye kai na sum khoi maitai londom haina ba ya base chicken thongba chaye kai sumaine khumakpa adumangna wado dum haina birom na ngang khadi pha ba adai atopa dana dum imalon se dum phajana ngang ka marak tem thekni mong da thepi tawe bu ko dagi khoi ju ngasidi adu chai ada chai kan habse isam sam tharoi thongba chai ka habse as aidi tharoi se yam haina dam tukat chaibo kai smane ngangak pa mi chai ba pose chaningera or chaning or aidi adu kya pam de har to su yabse adu tukat chai haina de mot pani adu ada se khar ngangan ban pi ba jani da de nu pasina khalur sina ma se am ke na mauna yokchabi ko chaba thakpa daga yamna care loba mi man ba ko ayama matam da su wari ga hek chanaba ayama matam da wari chanaba na sum khangak pa do ko nari kholi gan tawraga khoi mama na indo chak in biri ne sangam dabagi ai sangam de nangna ai na ba hangba la oidro kaina ko smaine hai ba na ba hangba la o hai si de chabu puraga la o hai ne ba ko dama su la oidro hai na khraga nungsiba do oire ade mu kesana ba su yar bani na ko masu jatiya de num chatli pisa ga laite na mama na badagi ga puraga chatki ba su yawe yam nokning bahar gane as aidi mon khanga tum base haina de mon se haina de kya aidi te dibiar ma thakta tum dradi haina de kai hai gumba so segum bhawai wata se yam season na banu pin hai bako aidi te dibiar ga dum tum me te dibiar danga thar ga tum me mon khang base hei tie kai ne hai ba sisina kamai tori no da hoji nupa sina phone wari dum painaraga sanaba kanda ima ai gi mon se yam ne me khole ha ga mon dek sembiram khobbiram tawidina mon sidi haibani
ꯑꯇꯩ ꯑꯇꯩꯗ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩꯅꯕ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯗꯗꯤ ꯑꯌꯥꯝꯕꯅ ꯃꯣꯟꯁꯦ ꯑꯃꯨꯛ ꯂꯩꯈꯤꯕꯗꯒꯤ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯅꯤ ꯈꯪꯗꯦ ꯑꯃꯨꯛ ꯂꯩꯔꯒ ꯍꯟꯖꯟꯕꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯤ ꯌꯥꯝ ꯇꯣꯏꯅꯗꯤ ꯁꯤꯟꯇꯣꯛꯇꯦꯗꯅ ꯃꯣꯟꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯣ ꯑꯗꯨꯒꯤ ꯍꯥꯏꯅꯕ ꯃꯇꯝꯁꯤꯗ ꯐꯣꯟꯗꯣ ꯄꯥꯏꯅꯕ ꯀꯥꯟꯁꯤꯗꯅꯦꯕ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯃꯣꯟ ꯈꯥꯡꯕ ꯍꯩꯇꯦ ꯑꯩꯗꯤ ꯇꯦꯗꯤꯕꯤꯌꯔꯗ ꯇꯨꯝꯃꯦ ꯍꯥꯏꯁꯦ ꯅꯣꯐꯦꯠ ꯅꯣꯐꯦꯠ ꯇꯧꯖꯩꯀꯣ ꯄꯩꯁꯥꯒꯁꯦ ꯌꯥꯝ ꯄꯥꯏꯕ ꯃꯆꯥꯅꯤꯅꯦ ꯀꯥꯏꯅ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅꯤꯅ ꯎꯅꯁꯦꯅ ꯍꯥꯏꯔꯦ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯂꯥꯛꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯗꯤ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕ ꯍꯩꯇꯦ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕꯁꯦ ꯇꯥꯍꯧꯒꯗꯧ ꯃꯥꯜꯂꯦ ꯁꯤꯅꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗ ꯅꯨꯄꯥꯁꯤꯅ ꯈꯜꯂꯦꯕꯀꯣ ꯊꯥꯕꯜꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤ ꯃꯥꯁꯦ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕ ꯍꯩꯇꯦ ꯍꯥꯏꯁꯦ ꯃꯣꯏꯗꯤ ꯒꯥꯔꯤ ꯑꯆꯧꯕꯗꯨꯗ ꯇꯣꯡꯕꯅꯤꯅ ꯑꯁ ꯃꯥ ꯏꯀꯥꯏ ꯈꯥꯡꯗꯩꯀꯣ ꯑꯩ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯑꯣꯏꯌꯦ ꯒꯥꯔꯤ ꯑꯆꯧꯕꯗ ꯂꯥꯛꯀꯅꯤ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗ ꯑꯣ ꯍꯥꯏꯔꯒ ꯌꯥꯅꯔꯦ ꯑꯣ ꯍꯥꯏꯔꯀꯥꯟꯗ ꯌꯥꯕ ꯀꯥꯟꯁꯤꯗ ꯆꯠꯂꯦ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕꯗꯤ ꯍꯩꯕ ꯅꯠꯇꯦ ꯅꯨꯄꯥꯁꯦ ꯑꯗꯣ ꯃꯥꯅ ꯎꯅꯅꯤꯡꯕꯅ ꯃꯣꯏꯕꯥꯅꯤ ꯈꯛꯀ ꯎꯅꯔꯒ ꯒꯥꯔꯗꯦꯟ ꯑꯃꯗ ꯀꯩꯝꯇ ꯆꯠꯂꯒ ꯅꯨꯡꯁꯤ ꯄꯥꯎꯃꯤꯟꯅꯖꯕ ꯆꯤꯡꯂꯣꯛꯅꯕꯗꯨꯅꯤꯗꯣ ꯄꯥꯝꯖꯔꯤꯗꯣ ꯑꯗꯣ ꯃꯤꯅ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕ ꯍꯩꯇꯦ ꯍꯥꯏꯔꯝꯅꯤꯅ ꯃꯃꯥꯟꯅꯕ ꯍꯧꯔꯒ ꯒꯥꯔꯤ ꯑꯆꯧꯕꯗꯣ ꯊꯧꯔ ꯆꯠꯂꯦ ꯊꯥꯎ ꯅꯨꯡ ꯍꯥꯜꯂꯦ ꯀꯣ ꯑꯗ ꯍꯥꯜꯂꯒ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯆꯠꯂ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯇꯣꯡꯁꯤ ꯂꯥꯎ ꯁꯤꯅꯦꯕꯀꯣ ꯃꯅꯤꯡꯗ ꯇꯣꯡꯁꯤ ꯂꯥꯎꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯑꯁ ꯑꯩꯗꯤ ꯃꯅꯤꯡꯗ ꯇꯣꯡꯕ ꯍꯩꯅꯗꯦ ꯀꯣꯛ ꯉꯥꯎꯒꯜꯂꯦ ꯑꯩꯗꯤ ꯒꯥꯔꯤ ꯇꯣꯡꯕꯁꯦ ꯒꯥꯔꯤ ꯑꯆꯧꯕ ꯇꯣꯡꯕꯁꯦ ꯑꯩꯗꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯗꯤ ꯇꯣꯡꯗꯦ ꯁꯤꯅꯦꯕ ꯑꯗꯩ ꯃꯃꯥꯟꯅꯕꯁꯤ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩ ꯈꯟꯈꯤꯗꯣꯏꯅꯣ ꯀ ꯈꯟꯕꯩ ꯃꯥ ꯀꯔꯤꯝ ꯈꯟꯗꯕꯤꯗ ꯃꯥ ꯃꯅꯤꯡꯗ ꯇꯣꯡꯉꯦ ꯃꯅꯤꯡꯗ ꯇꯣꯡꯉꯒ ꯃꯥꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯃꯥꯡꯗ ꯇꯣꯡꯉꯒ ꯃꯣꯏꯁꯦ ꯆꯠꯂꯦꯕꯀꯣ ꯊꯣꯛꯂꯛꯄꯗꯤ ꯃꯊꯟꯇ ꯊꯣꯛꯂꯛꯑꯦ ꯅꯨꯄꯤꯁꯦ ꯑꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯣꯛꯄꯅꯤꯅ ꯃꯊꯟꯇ ꯊꯣꯛꯂꯛꯄ ꯖꯥꯠꯅꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯠꯂꯤꯕ ꯒꯥꯔꯗꯦꯟꯁꯤꯅ ꯃꯣꯏꯁꯦ ꯐꯩꯗꯤꯡꯒꯥ ꯒꯥꯔꯗꯦꯟꯗ ꯆꯠꯄꯅꯦ ꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯅ ꯈꯜꯂꯤꯕ ꯑꯆꯥꯄꯣꯠꯁꯤꯗꯤꯀꯣ ꯆꯥꯕ ꯌꯥꯕ ꯆꯥꯔꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯈꯣꯠꯄꯗ ꯂꯝꯕꯤ ꯃꯄꯥꯟꯗꯒ ꯍꯣꯏ ꯌꯣꯟꯕ ꯈꯣꯠꯄ ꯂꯩꯗꯅꯀꯣ ꯄꯪꯂꯩꯗ ꯂꯩꯁꯟꯕꯤ ꯄꯩꯁꯥꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯊꯥꯗꯕꯤ ꯂꯩꯁꯜꯂꯤ ꯄꯣꯠꯁꯤꯅ ꯑꯗꯨꯝ ꯏꯃꯨꯡꯗ ꯁꯤꯖꯤꯟꯅꯕ ꯆꯥꯛꯁꯪꯒꯤ ꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦ ꯏꯟꯁꯥꯡ ꯅꯥꯄꯤꯃꯛꯇ ꯑꯣꯏꯔꯣ ꯑꯗꯩ ꯉꯥ ꯅꯨꯡꯒꯁꯦ ꯍꯦꯛꯇ ꯄꯥꯈꯟꯗ ꯈꯟꯖꯟꯕꯤ ꯁꯤꯁꯨ ꯍꯥꯎꯅꯤ ꯁꯤꯁꯨ ꯆꯥꯅꯤꯡꯉꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯁꯦ ꯀꯥꯏ ꯇꯥꯞ ꯇꯥꯏ ꯅꯣꯛꯁꯟꯅꯔꯒ ꯑꯗꯨꯝ ꯃꯌꯥꯝ ꯈꯟꯕꯤꯗꯣ ꯑꯣꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯇꯟꯖꯜꯂꯛꯄ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯄꯩꯁꯥꯗꯣ ꯁꯨꯝ ꯇꯤꯡꯁꯤꯜꯂꯛꯑꯗꯤ ꯀꯩꯅꯣꯅꯦ ꯃꯃꯥꯟꯅꯕꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯕꯗꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗꯀꯣ ꯌꯥꯝ ꯌꯥꯝꯃꯦ ꯉꯁꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯑꯝꯇ ꯆꯠꯇꯕꯅꯤꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯩꯅꯤꯡꯉꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯈꯜꯂꯤꯁꯦ ꯑꯁ ꯅꯍꯥꯟꯈꯩ ꯆꯠꯇꯕꯒꯤ ꯃꯥꯁꯦ ꯈꯪꯗꯗꯅ ꯇꯧꯔꯤꯅ ꯑꯈꯪꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯗ ꯀꯥꯏꯅ ꯈꯟꯕꯀꯣ ꯅꯨꯄꯥꯁꯦ ꯌꯥꯝ ꯁꯤꯡꯉꯦꯗꯥꯏꯅꯦ ꯀꯗꯥꯏ ꯁꯤꯡꯉꯤꯅꯣ ꯅꯨꯄꯥꯁꯤꯕꯣ ꯄꯪꯉꯦ ꯁꯤ ꯅꯨꯄꯥꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯒꯤꯅꯦ ꯂꯩꯔꯦ ꯂꯩꯔꯒ ꯃꯥꯁꯦ ꯊꯤꯟꯕꯤꯔꯝꯃꯦ ꯑꯗ ꯊꯤꯟꯕꯤꯔꯝꯕꯗꯒꯤ ꯅꯨꯄꯥꯁꯤꯁꯨ ꯍꯜꯂꯛꯑ ꯅꯨꯄꯥꯁꯤꯅ ꯈꯜꯂꯤꯁꯦ ꯑꯁ ꯑꯩꯁꯦ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕ ꯍꯩꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕ ꯍꯩꯇ꯭ꯔꯗꯤ ꯏꯃꯥꯟꯅꯕ ꯁꯨꯝ ꯆꯦꯟꯅꯔꯅꯤ ꯀꯥꯏꯅꯒ ꯈꯟꯖꯕꯗꯣ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕ ꯍꯩꯇ꯭ꯔꯤꯐꯥꯎꯗꯤ ꯑꯩꯁꯦ ꯃꯥ ꯎꯅꯕ ꯆꯠꯈꯤꯔꯣꯏꯒꯦꯗ ꯀꯥꯏꯅ ꯁꯤꯐꯧ ꯍꯦꯛ ꯈꯟꯈꯤꯕꯀꯣ ꯑꯗꯨꯕꯨ ꯃꯣꯏ ꯏꯃꯨꯡꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯤ ꯂꯩꯇꯅ ꯃꯤꯒꯤꯗ ꯃꯤ ꯒꯥꯔꯤ ꯂꯩꯕꯗꯣ ꯅꯣꯏ ꯒꯥꯔꯤꯁꯦ ꯑꯩ ꯒꯥꯔꯤ ꯇꯝꯒꯦꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯀꯅꯥꯝ ꯌꯥꯅꯤꯡꯕ ꯄꯣꯠ ꯅꯠꯇꯦꯗꯣ ꯑꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯈꯔꯁꯨ ꯃꯥꯌꯣꯛꯅꯈꯤ ꯑꯗꯨꯒꯤ ꯑꯗꯩ ꯃꯥ ꯍꯥꯟꯅ ꯀꯣꯏꯅꯕ ꯅꯨꯄꯤꯁꯦ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯒ ꯌꯥꯝ ꯆꯤꯟꯗꯥꯄꯣꯡ ꯇꯥꯅꯔꯛꯑꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯈꯪꯅꯕ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯔꯦ ꯅꯪ ꯀꯩꯅꯣꯝꯃ ꯇꯧꯋꯤ ꯀꯣꯏꯔꯦꯒꯅ ꯗꯥꯏꯔꯦꯛ ꯀꯣꯏꯔꯦꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯇꯣꯛꯅꯔꯁꯤ ꯀꯥꯏꯅꯔꯁꯦ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯉꯒ ꯅꯨꯄꯥꯁꯤꯅ ꯑꯍꯥꯟꯕꯗ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯒ ꯈꯠꯅꯔꯦꯕꯀꯣ ꯉꯁꯥꯏ ꯋꯦꯇꯤꯡꯗꯣ ꯊꯦꯡꯉꯀꯥꯟꯗ ꯍꯦꯛ ꯂꯩꯔꯀꯣ ꯅꯣꯡ ꯐꯥꯗꯣꯛꯀ ꯆꯦꯛ ꯇꯧꯕꯁꯤꯗ ꯍꯥꯏꯔꯛꯑꯦ ꯅꯨꯄꯤ ꯑꯃꯁꯤꯅꯁꯨ ꯅꯪꯅ ꯑꯣꯏꯗ ꯄꯥꯗꯕ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯀꯣꯏꯅꯕ ꯑꯇꯣꯞꯄ ꯂꯩꯔꯦ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟ ꯊꯤꯔꯛꯀꯅꯨ ꯈꯣꯠꯂꯛꯀꯅꯨ ꯁꯤꯅꯤꯗ ꯅꯨꯄꯥꯁꯤꯁꯨ ꯁꯥꯎꯔꯦ ꯉꯁꯥꯏꯒꯤ ꯃꯥꯒ ꯍꯥꯟꯅ ꯀꯣꯏꯅꯔꯁꯨ ꯅꯨꯡꯁꯤꯕꯗꯤ ꯑꯃꯗꯨꯅ ꯍꯦꯛ ꯅꯨꯡꯁꯤꯔꯨꯔꯕꯅꯤꯅ ꯊꯥꯕꯜꯗ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯅꯨꯡꯁꯤꯔꯨꯔꯕꯅꯤna ꯌꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯊꯝꯃꯣ ꯌꯥꯔꯦ ꯁꯤ ꯄꯥꯎ ꯍꯟꯅ ꯐꯥꯎꯔꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯐꯥꯎ ꯁꯥꯔꯒ ꯅꯨꯄꯥꯁꯦ ꯊꯝꯃꯦꯕꯀꯣ ꯑꯗ ꯍꯥꯏꯖꯕ ꯋꯥꯅꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯈꯪꯅꯈꯤꯕ ꯅꯨꯄꯤꯗꯣ ꯃꯥꯁꯦ ꯅꯨꯡꯉꯥꯏꯖꯗꯕ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅ ꯈꯟꯅꯔꯁꯨ ꯁꯥꯎꯅꯔꯁꯨ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯈꯣꯠꯂꯒ ꯀꯥꯏꯅ ꯀꯞꯄꯛꯄ ꯑꯗ ꯀꯞꯄꯒ ꯅꯨꯄꯥꯁꯤꯅ ꯑꯣꯏꯅ ꯑꯆꯨꯝꯕꯒ ꯁꯥꯖꯜꯂꯦꯕꯀꯣ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯀꯕꯛ ꯑꯗꯨꯝ ꯀꯣꯏꯅꯔꯛꯑꯦ ꯅꯨꯄꯥꯁꯤꯁꯨ ꯂꯥꯏꯊꯣꯔꯛꯑꯦꯀꯣ ꯑꯍꯥꯟꯕ ꯅꯨꯄꯤꯁꯦ ꯄꯥꯎ ꯐꯥꯎꯅꯔꯁꯨ ꯌꯥꯏ ꯐꯥꯎꯅꯗ꯭ꯔꯁꯨ ꯌꯥꯏ ꯀꯥꯏꯅ ꯃꯥꯒꯤ ꯊꯥꯕꯜꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯃꯛ ꯑꯗꯨꯝ ꯂꯧꯔꯒꯦ ꯃꯥꯒ ꯁꯣꯏꯗꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯒꯦ ꯀꯣꯏꯅꯔꯒꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯒꯤ ꯅꯨꯄꯥꯅꯤꯗꯅꯀꯣ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯤ ꯑꯗꯨꯝ ꯊꯕꯛꯁꯦ ꯐꯪꯅꯕ ꯑꯗꯨꯝ ꯁꯨꯏꯗꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯑꯐꯪ ꯑꯐꯪꯕ ꯑꯗꯨꯝ ꯁꯨꯏꯌꯦ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯃꯒꯤꯕꯨ ꯑꯣꯏꯔꯁꯨ ꯅꯨꯄꯥꯅꯤꯅ ꯅꯨꯄꯥ ꯊꯣꯛꯅꯕ ꯑꯗꯨꯝ ꯁꯨꯖꯩ ꯃꯥꯁꯨ
पैसादी क्या तुंगसन दे सागी थाबल थेंगनब नुपीसे मोंदा अयाम्बा थादे मानस लौगे खनबा लौरी खलिसना हेंबा पाम्बा हाइगद्रा मासु पैसा नुसा पाइबा नुपीसे लौरकदा नुंगाइदोइनी हाइबगी मत अस आई मंगाइरबनी सिंगजरिबा आई मंगाइरबनी नुपी पैसा पाइबा लौदोइसे काइना खंजबा कोइनारबैना लाओ खोलोन हाइबा कांस्ता गाय चोबो थोबा हाइते दुदी लोट प्यादबनी दुम हाइरेबको अदा मासु ओइदबदी हाइये कोइ गाइदो लेदी लेदो आई गाय चोबो थोबा हाइते खोते दुना आई मचा कुइद्रिमिना पाइबसु की को नुपासिना ओइदबा हाइजलिसे लेदा सासु क्या पांगदे हाइ पाइरुगिनु खोलुगिनु हाइ सिनेबको इकाइ मचादा दुम लाओ हाइ आई तोंबुदी हाइते को गा हाइ सदा स्कैनर मोइसे हाइबम थोपा हाइ ताइ केना बाइदि लेदना वाइ वाता नुगाइतबा ओइदोइने tahoudanabako sengna haraga tahoudanaba aingonda kaino kolo kaino kholu kaino kanaka haina bai tai sai unaraga nupasina haibazanda sai nupasisu atopa nupi koinaba leibanina maga khangnariba thabala thengnaba nupisisu atopa nupa koiramgadra sai pisang saga paiba machaga oire adagi masang matongna ga phajare kaina ga kitangdi singjaba nupa oiba nang phone do check am ta tauge sini haise mi phone do ta long lakpadi yadabnina bisni yaro ye sine ba kai no na di yaro sine ba to tawem to ga saunare khanare phone nung check tauge yadabadagi nupa nupi tauge yadaba de nupi nupa tauge yadabe toina khanaba sidi wari jamani ka kiwai te amana tawidana wa asengba do khangtokhini dana yengnaragadi atotopa koinaramagadi asengdo loi khangidoineba aduna yanade dana nupase sauninge ma khallise chenjalage su moi mungje phiyom kya phaba oidaba nupi thijalagadi wani haba simsu khange do ngasai ma hana koinaba nupi dusu direct mak hek pra kaina ba su natabani na chenju mak su hek chenjan ningdaba te mana to panupa koibra haiba su kitang hek chingna bai nungai taba mantha sare nu pase da kayuna na phone yengi yadri do khotri do hai nu pisna yadabai ni kaino ai phone bu no hete yenghan ga draw khot ga draw ka ya na mai to di just la kan ha ko mi se sauna re paina ga chatle ba ko na ma se tonga hale pa si kai haidre kan sida ai saugini na khamdo sapom kai ma kai pijadradi saugiduni se kaina khala kai chaninge na hang ni pisisu chaning budu dum haire yare saudi chaninge do hairu nu dana ko da lauri bas ai do chaninge da chaninga chapok samai honu yang khanjami to togure ne ada mayam khanjalle nupa jo sini pisa sapoti chadi chabajani pisa pawe masa ni sumai chabra kai khalle bu nupa sina khallaga halakpadi mo bani se mari kra tongnare desidagi hai nu pasnan achepa mari thamba pamen thaja dinang phone check to toge ya de khotte na ni pisin hai am mathang lakpa doina to sini nu pa hana na han na badana to ya draga hoji to hai se kai no sini hekta hai ga hekta ya ga drawang hai ga ni ta hon ga draw mama leitena khan gini sini da bas nam hai mata adudi ai nang nusi har kan nang phalong yare do kai kino sine bade ni pidun hai thabal jom da thengna bagi ne kuma heraw da thengna bagi tum nang na mana badun hai ku ya bi be wani adai ya hodra di thengna da basu ya na ni pina chume ko asta ta e ma su tak pa ya ba ta e hai be ya ba hai ko ni pisi da ni pisi ya dum taw rest gi moi bani se nusinara ga chepa mari se thamkhre adai plan myam hole chahi kya leiraga yumban ba jai kya leiraga luhongba khotpa kain khale nu pisidi dum angang ne bokko nupa siga yengna bada nu pisidagi nupa sina chahi mari mukti hanba male chahi mari ga manga de phade chahi mari ga tha khara hen halle ha bokko dagi marup ka se yawmin na dana khotran tawe de nupa sina ya ma thange ko marup se matam du da lupa lising ahum thang bani haye marup se ado tabana pa lak ani maya tabajani lak ani di gar yodi haye moise dudo thang bana lising ahum thang ban pa si su ma su ngamna ba thange haye ni pisina dum phone taw tuni tha khuting gi mo hai badi mo bai se takai da kha yawmina sen haye ba ni pin ai di pesa thok tamna khotamna hai badagi yawre ba ko yawraga nupasina ngamnaba thange si maraksida moibani khatnaba saunaba yawgi de nupisina atopa nupaga koinam bai taine atopa nupa koiramba imanaba oina loinabani imanaba oina tinabani ba kan haiba mayam amsu yawgre adubudum thajabado nupasina
haibadi nupisi yam kappe haibako moi bani ek sauna kona torga phone ga se ta pat pat kak thanaraga kem haina de bidaga leraga phone tawdi nupa han tawdi ne ba tor kan sta nupisi ta kapak pi aina han de chakcha de ai trip ya laga lei khangbra nang ai awa ba se kem ta u de khote kan hai de na khotna to photo thar ke kaina ga ma khota photo ka se khogi benet ka se nappa ka ko si photo ga thar pi ai trip ya li kholi ye kaina ga tawdana khotna yam tawe dagi mama na ga phone pai lakta na ko kai dorage noi khanai do masa se nare khole na khana ba dei kaina ga hana kuina sum loina ra bani na mama ga se khangna khona dana tawre ba adei mama ga se khangna khona tawrak padagi nupa se dum thajar ba do ko sagi ma hana khangna man pi se si pra kaina gre chinna thongna kaina se adu da haina ba na kidaba mana phone sung taw taw de magi mnak ta sung chatre dana ni pi si mnak ta chatre bani na masana mathanta dum ikai jarak pa dun pi ama du su ikai bani na tumi na to khre ma zu tingbya ba pesa tingre dagi sauna ba kayam ju sauna gre kon ni pi si kama ga kaina bati su kai kaina de ni pi se kra kapkan bani na masaka phaja bani na pa se tum koina re duga no ma kamaina tawge da hogi mama na ba ma se outside ta thabak tawjani da hojiki nupa sigi hek mamana bdi na tebo ko moise nupa jini tinaraga di mari tinaga lidana nomoda dum tinai dana ko hojiki nupa sigi magi mamana ba moi lekai mamana ba to lekai gi mamana ba gina college life ki mamana ba outside ta thabak toraga leibani na tholak pajani da adagi tholaga moramda lakpa dagi smaina ai nupi ma khangnai ko adalai kan nupi khangnai du lamda chalu doine sineba adilam du satke tawbune tegi nang su na da kuye nang ha koi thora ine na thora pasu mathang koi balak sab do do ebajani da lam do ta ba du ko hojiki moisi sum leiram bane numidang wairam gi iru ga na lu ja thoga hapel ama kay ma selaga leiram bajani da leiram dagi mamana baduna mamana bada tare ko lekai mamana badugi college life mamana badun hayak pakan sida edudi koi mana ba su khangna bani ne khopani ne maming adu ko bani ne haib jani da maming du di mana de moise maming du haib khangna de ba ko chalu se en haib jani adu or di nang khangna le chalu slo ha chalu sing sai gi outside ta thabak taw bon pa du na suma thanda chat do kitang tan boy khot boy an bu na bani tan za do chalu slo ha moise ka khala ga chale chala kan sida yam nungai na cha cha bo wakhal bithi le ha ba ko nimi to chalu ra kan da phone set tawre da tawraga wari sanai mamana ba ama sisu ko mamana ba dum haijara ke de somna kangi sai nu pa do masu phone tawre ko phone to basta payak dress ai payak tre ma sa de ma su yam keno ina toksaludra ba manam toksandra madi numi to bab sungoi oida ba siyaura kanda toroge hande mo ada jaga ja be khangbani na khalaga laithoga ma se gari chom to isai nung tha na khot bit to dom na kan law le kan sta thoklo hai gam ni khot khram ni na har ga lambi se adum manare ko manara ko thok kan sida sai gi mo ngai na ba ngai na ba se hojigi nupa sina khalli sina ngasagi kaino dune na khallu si se laikai akhogi lamama dagi nupa ko lako matam da si se ngaina ba moi bazala na khalura kan sida thokle ko ade mani gaimung da dum le phone se kana tawe ade gaimung da le mana phone se kana taw kan da maga nushina ba pi phone se pai tra sai ngasagi nupa ma do outside ta thabak torga le haba nupa do ade maga di wari sana khona dana tawba ada daw na yai su waiting ni sung na drab jani da numise natraga tongan na simpai tongan ba simpai ra natraga daw kena tawba dagi daw ya ba dai waiting jang na dira di khang da waiting ni sung da ba ko sigi numise tawbagi di hojiki nu pas na phone se ma'am manam toksande manam toksalaga di lam khang da khang pa su ya ha ba ko de bana gai manung da leiba ade thokla kan sida wai shana ba kan sida kanaga tholak ke ha kan sa nu pi se anga ma chaw ga thole ba ko anga ma sa yam nung shi ba ma anga ma sa di nung shi ai thokla kan sida wai shana kan sida leikai ma na ba do mana hai pa jan nga khone si nang khangna ba nu pi do na tro si ne ba ma ba lo yin khale oiram ba jan oiram ba dai si na mai mat la na ma je to numi tu ko adum chin chi thi do khra ko gai ma ba hang to na da kai do no si ne ba
ꯅꯨꯄꯤꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕꯅꯦꯕ ꯁ꯭ꯋꯥꯏ ꯂꯥꯎꯕꯗꯒꯤ ꯆꯦꯟꯁꯤꯟꯒꯦ ꯇꯧꯋꯦ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗꯒꯤ ꯅꯪ ꯆꯦꯟꯁꯤꯟꯒꯦ ꯅꯨꯡꯉꯥꯏꯈꯣ ꯆꯦꯟꯁꯤꯟꯒꯦ ꯅꯨꯡꯉꯥꯏꯈꯣ ꯃꯥꯁꯦ ꯃꯤ ꯂꯝꯅꯦ ꯈꯪꯗ꯭ꯔꯦ ꯆꯦꯟꯁꯤꯟꯒꯦ ꯅꯨꯡꯉꯥꯏꯈꯣ ꯉꯥꯏꯈꯣꯅ ꯍꯥꯏꯀꯣ ꯅꯨꯄꯤꯁꯦ ꯄꯥꯈꯠꯇꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯋꯦ ꯃꯥꯁꯦ ꯇꯥꯟꯅꯕꯅꯤ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯆꯦꯟꯕꯖꯥꯠꯅꯤ ꯃꯥꯁꯦ ꯇꯥꯟꯅꯔꯒꯅꯦ ꯅꯨꯄꯤꯁꯤꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯩ ꯃꯌꯥꯏꯅ ꯍꯦꯟꯃꯟꯗꯅ ꯃꯁꯝꯗꯣ ꯄꯥꯏꯔꯣꯏ ꯍꯥꯏꯕꯀꯣ ꯃꯁꯝꯁꯦ ꯍꯦꯛꯇ ꯄꯥꯏꯔꯒ ꯑꯗꯨꯝ ꯆꯤꯡꯉꯕꯀꯣ ꯑꯗꯨꯃꯛꯅ ꯐꯣꯏꯕꯗꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯅꯪ ꯉꯥꯏꯈꯣ ꯁꯤꯅꯦꯕ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯁꯤꯅꯦꯕꯀꯣ ꯅꯨꯄꯤꯁꯦ ꯀꯩꯝ ꯈꯨꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯀꯩꯝ ꯈꯨꯝꯗꯕꯗꯩ ꯅꯨꯄꯥ ꯍꯥꯏꯔꯦꯗꯅꯀꯣ ꯁꯥꯎꯅꯤꯡꯕꯗ ꯅꯨꯄꯤꯁꯤꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯄꯥꯛ ꯂꯥꯎ ꯊꯨꯒꯥꯏꯕꯅꯤ ꯈꯪꯕ꯭ꯔꯥ ꯃꯥꯏ ꯐꯣꯟꯁꯦ ꯊꯨꯒꯥꯏꯗꯦ ꯅꯨꯄꯤꯁꯤꯅ ꯄꯥꯏꯕ ꯐꯣꯟꯁꯦ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯔꯨꯞꯀ ꯌꯥꯎꯃꯤꯟꯅꯗꯅ ꯈꯣꯠꯃꯤꯟꯅꯗꯅ ꯇꯧꯔꯒ ꯍꯦꯛꯇ ꯆꯠꯂꯝꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯁꯦ ꯑꯥꯎꯠꯁꯥꯏꯗ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯃꯥ ꯇꯨꯃꯤꯟꯅ ꯌꯦꯡꯉ ꯂꯩꯔꯕꯀꯣ ꯃꯥꯁꯦ ꯈꯠꯅ ꯈꯣꯠꯅꯗꯅ ꯇꯧꯔꯦ ꯈꯔ ꯁꯥꯎꯅ ꯈꯣꯠꯅꯗꯅ ꯇꯧꯔꯦ ꯅꯨꯄꯤꯁꯦ ꯐꯦꯠ ꯂꯥꯎꯅ ꯇꯧꯔ ꯆꯪꯈ꯭ꯔꯦꯕ ꯑꯗꯩ ꯆꯪꯉꯤꯗ ꯃꯥ ꯁꯥꯎꯅꯤꯡꯉꯒ ꯃꯥꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯦ ꯅꯪ ꯀꯃꯥꯏꯅ ꯈꯪꯅꯩꯅꯣ ꯚꯥꯏꯁꯦ ꯅꯪ ꯀꯃꯥꯏꯅ ꯈꯪꯅꯩꯅꯣ ꯑꯩꯒ ꯈꯪꯅꯕ ꯁꯨꯃꯥꯏꯅ ꯆꯍꯤ ꯑꯅꯤ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ ꯈꯣꯠꯂꯛꯑꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯑꯦꯐ.ꯕꯤꯗ ꯈꯪꯅꯕꯅꯦ ꯑꯗ ꯅꯪ ꯂꯥꯟꯅ ꯂꯧꯅꯨ ꯚꯥꯏ ꯑꯩꯗꯤ ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯟꯅ ꯍꯪꯕꯅꯦ ꯑꯗ ꯑꯩꯒꯤꯁꯨ ꯈꯪꯅꯕ ꯂꯩꯇꯕꯗꯨꯗ ꯃꯥ ꯈꯪꯅꯕ ꯂꯩꯇꯦꯅ ꯏꯆꯝ ꯆꯝꯅ ꯃꯦꯁꯦꯁ ꯊꯥꯅꯔꯝꯕꯅꯦ ꯑꯗꯩ ꯐꯣꯇꯣ ꯊꯥꯅꯕꯗꯒꯤ ꯏꯕꯥꯅꯤꯗꯣ ꯈꯪꯅꯕꯅꯦ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯅꯕꯅꯦ ꯑꯩꯉꯣꯟꯗ ꯂꯥꯡꯐꯥꯡ ꯈꯟꯒꯅꯨ ꯍꯥꯏꯌꯦꯕꯀꯣ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗ ꯑꯗꯨꯒꯤ ꯅꯉꯣꯟꯗ ꯂꯥꯡꯐꯥꯡ ꯈꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯏꯕꯥꯅꯤ ꯃꯔꯨꯞꯀ ꯌꯥꯎꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯁꯦꯡꯅ ꯍꯥꯏꯔꯒꯀꯣ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯨꯒꯤꯅꯦꯅ ꯍꯥꯏꯔꯦ ꯑꯗꯩ ꯍꯥꯏꯔꯒ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯣ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯒ ꯆꯠꯂꯁꯤ ꯂꯥꯎꯁꯦꯅ ꯍꯥꯏꯔꯦ ꯃꯣꯏꯁꯦ ꯊꯦꯝꯃꯦ ꯑꯗꯒꯤ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯨ ꯊꯦꯝꯃꯦ ꯌꯥꯔꯦ ꯁꯥꯎꯔꯅꯨ ꯅꯨꯄꯤ ꯁꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯣꯏꯗꯕꯤ ꯂꯩꯔꯤꯁꯦ ꯇꯟꯗꯅ ꯑꯀꯦꯂꯥꯗ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯀꯥꯏ ꯍꯥꯏꯗꯤ ꯃꯃꯥꯟꯅꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯒꯤ ꯑꯃ ꯃꯃꯥꯟꯅꯕ ꯑꯅꯧꯕꯁꯤꯁꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯑꯗꯩ ꯃꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯕꯦꯟꯗꯔ ꯑꯝꯗ ꯆꯪꯁꯤꯜꯂꯦꯀꯣ ꯐꯝꯃꯒ ꯊꯛꯑꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯃꯥꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯀꯩ ꯍꯦꯛꯇ ꯕꯥꯛ ꯊꯛꯁꯜꯂꯕꯖꯥꯠꯅꯤꯗ ꯑꯅꯤꯗꯨꯗꯤ ꯀꯌꯥ ꯊꯛꯇꯦ ꯑꯅꯤꯗꯨꯅ ꯑꯁ ꯅꯪ ꯌꯥꯔꯦ ꯅꯪ ꯍꯦꯟꯃꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯐꯠꯇꯦ ꯈꯣꯠꯇꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯦꯄꯦꯠ ꯂꯥꯎꯕ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯏꯁꯥ ꯃꯥꯡꯍꯟꯒꯗꯕ ꯅꯠꯇꯦ ꯈꯣꯠꯇꯦꯅ ꯐꯖꯅ ꯑꯦꯗꯚꯥꯏꯁꯁꯦ ꯄꯤꯕꯤꯔꯛꯑꯦꯕꯀꯣ ꯑꯃ ꯅꯨꯄꯥ ꯃꯃꯥꯟꯅꯕ ꯑꯅꯧꯕꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯈꯪꯉꯤꯁꯦ ꯌꯥꯝ ꯐꯔꯕꯅꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯔꯕꯅꯦꯅ ꯍꯥꯏ ꯑꯗꯨꯏ ꯅꯠꯇꯦ ꯈꯣꯠꯇꯦ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯈꯣꯠꯂꯦ ꯑꯩ ꯇꯁꯦꯡꯅ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯏꯀꯥꯏꯕꯁꯦ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯤ ꯑꯗꯣ ꯐꯔꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪꯒ ꯀꯣꯏꯅꯒꯦꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯀꯣꯏꯅꯧ ꯅꯨꯡꯁꯤꯅꯔꯒꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯦ ꯈꯣꯠꯄꯅꯦ ꯑꯗꯒꯤ ꯍꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯩ ꯁꯨꯡꯀꯣꯏ ꯀꯣꯏꯔꯣꯏ ꯑꯗꯣ ꯄꯩꯁꯥ ꯃꯔꯨꯞ ꯌꯥꯎꯒꯤ ꯄꯩꯁꯥꯗꯣ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯤ ꯑꯗꯨꯗꯪ ꯂꯧꯊꯣꯛꯑꯒ ꯑꯩ ꯇꯣꯛꯑꯒꯦ ꯁꯤꯅꯦꯕ ꯍꯣꯏꯅ ꯍꯥꯏꯅꯔꯒ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯣꯟꯁꯨ ꯊꯨꯒꯥꯏꯔꯝꯃꯦꯗꯅ ꯑꯗꯩ ꯄꯥꯎꯁꯦ ꯐꯥꯎꯅꯕ ꯌꯥꯕ ꯐꯥꯎꯅꯗ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯉꯁꯥꯏ ꯅꯨꯄꯤꯁꯤꯅ ꯊꯥꯕꯜꯒ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯅ ꯑꯣꯏꯗ ꯄꯥꯗꯕ ꯍꯥꯏꯖꯜꯂꯕꯖꯥꯠꯅꯤꯗ ꯍꯥꯏꯖꯜꯂꯀꯥꯟꯁꯤꯗ ꯁꯣꯝ ꯅꯥꯀꯟꯒꯤ ꯉꯁꯥꯏ ꯑꯥꯎꯠꯁꯥꯏꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯑꯩꯁꯦ ꯄꯥꯝꯖꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯩꯅ ꯀꯤꯗꯅ ꯌꯥꯈꯤꯗꯕ ꯍꯥꯏꯗꯤ ꯀꯤꯗꯅ ꯌꯥꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯅ ꯇꯧꯔꯤꯗꯣ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨꯅ ꯑꯣꯏꯗ ꯄꯥꯗꯕꯁꯦ ꯑꯔꯣꯏꯕꯤꯗ ꯍꯥꯏꯖꯜꯂꯕꯖꯥꯠꯅꯤꯗ ꯃꯥꯒ ꯑꯩꯒ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯈꯣꯠꯇꯦꯒ ꯉꯝꯕꯗꯣꯀꯣ ꯍꯥꯏꯗꯤ ꯀꯞꯁꯟꯅꯗꯅ ꯀꯞꯁꯦ ꯌꯥꯝ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄꯖꯥꯠꯅꯤ ꯑꯗ ꯔꯦꯀꯣꯔꯠꯀ ꯇꯧꯍꯧꯔꯒꯀꯣ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯅꯧꯕ ꯑꯥꯎꯠꯁꯥꯏꯗꯠꯇ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯒꯤ ꯅꯝꯕꯔꯒ ꯊꯥꯔ ꯀꯩꯅꯣ ꯃꯥ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯨ ꯑꯩ ꯇꯜꯂꯦꯕꯣ ꯑꯩ ꯑꯍꯥꯟꯕ ꯎꯅꯕꯅꯤꯅ ꯃꯥꯁꯨ ꯍꯦꯟꯃꯜꯂꯤ ꯃꯥꯁꯨ ꯀꯩꯅꯣꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯥꯗꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯅꯥꯟꯊꯣꯛꯈ꯭ꯔꯦꯅ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯕ ꯍꯦꯛꯇ ꯀꯥꯏꯔꯕ ꯊꯝꯃꯣꯏꯁꯦ ꯑꯗꯩ ꯃꯥꯅ ꯅꯍꯥꯟꯈꯩ ꯀꯣꯏꯔꯤꯁꯤꯗꯤ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯗ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯉꯥꯡ ꯋꯥꯈꯜꯒ ꯑꯣꯏꯕꯒꯤ ꯋꯥꯈꯜꯒ ꯈꯟꯊꯗꯕꯒꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯁꯥꯁꯤꯒꯤꯁꯨ ꯑꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯅꯨꯄꯤ ꯃꯁꯥꯁꯤꯒꯤꯁꯨ ꯑꯣꯏꯅ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨ ꯑꯣꯏꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯁꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯅꯨꯄꯥꯁꯦ ꯁꯥꯎꯔꯦ ꯅꯨꯄꯥꯁꯦ ꯁꯥꯎꯕꯗꯒꯤ ꯍꯪꯉꯦꯀꯣ ꯍꯪꯉꯒ ꯃꯣꯏ ꯑꯗꯥꯏ ꯈꯪꯕꯅꯦ ꯃꯌꯨꯝꯁꯦ ꯗꯥꯏꯔꯦꯛ ꯆꯪꯕꯅꯤ ꯃꯌꯨꯝꯁꯦ ꯗꯥꯏꯔꯦꯛ ꯆꯪꯉꯒ ꯃꯔꯨꯞ ꯁꯨꯃꯥꯏꯅ ꯌꯥꯎꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤ ꯄꯩꯁꯥꯗꯣ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯑꯩ ꯐꯝꯐꯝ ꯊꯣꯛꯄꯗꯣ ꯄꯤꯔꯛꯑꯣ ꯀꯛꯐꯝ ꯊꯣꯛꯄꯗꯣ ꯀꯛꯍꯧꯔꯣ ꯍꯥꯏꯕ ꯖꯥꯠꯅꯤꯗ ꯑꯗꯨ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯌꯨꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯃꯗ ꯈꯥꯖꯤꯜꯂ ꯂꯩꯕꯗꯣ ꯈꯥꯖꯤꯜꯂꯒ ꯂꯩꯔꯒ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯥꯇꯩꯁꯦ ꯑꯔꯣꯏꯕꯤꯗ ꯆꯥꯗꯕ ꯀꯩ ꯍꯥꯏꯅꯤ ꯆꯥꯛꯁꯪꯅ ꯀꯔꯤꯅꯣ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯤꯗꯅ ꯊꯣꯡ ꯑꯃꯇꯪ ꯄꯥꯜꯂꯒ ꯊꯣꯡꯗꯨꯒꯤ ꯍꯦꯛ ꯃꯅꯨꯡꯗ ꯕꯣꯛꯁ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯑꯃ ꯀꯥꯒ ꯈꯥꯏꯗꯣꯛꯇꯕꯤ ꯌꯨꯝ ꯑꯗꯨ ꯑꯣꯏꯔꯝꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯃꯃꯥꯗꯨꯅꯒ
hoi pige khotke kaina phasana haire bo numit ama tharo khotlo gan haire de leithok tana le yae ge piroi dagi kholoi dagi ga tawre de nupa se sauninge bu ko sauninge ga thobu chatle thobu je oirakta dagi hai tare ne mama ga haire ma se mama da haire mama jina numitche imai sumaina nupi nga marup yaumin nei adu pesa amta thobu se pi sumai torme dom haibise mama jina ne khabbai jin lang e numise hey mahasandan kaine laure aina somna kanda noina suruno pesado kita piu kholu cheng leite nga thum leite haibdi nomata sikang khanga yade pesa thoraga hoista mangra kanda ima nak hai khole kan machinga jata aroi bi thira khanare chumi ba natra khabai langa ke pani pal hongtre do machan haibin thobo chalure hojiki nupa se ji mama si ju machin do kra thowe ha ko sagi suruno maga tanma pesani kaino tor pithoba free da phanga ga pithokpa natabani na ko ta awai khum tongna ga pi da byar khota byar ga ta homai ra chachan bijani de mama na ga dongam ai dinga sis de su han halaroi dona marup yar ba mi do kana no khotpano har ga marup ki agent ga unna dana khotna khoi ka kom thok loin ka aura ko khoi thangi ba kyamu yam thanga da ba watli kholi ko yam di watra ba jane ba ko ka aura alegi marup se kaino to ba loiraga di phauba loiragadi paisa khara hap pi oi hai aduga loina ka auro do khoi paisa do piro osini piro khol hai de paisa do budi laure de nu pasi su kaina babu kaina re ko masak to yenga ga koiruba pra lindau bi oi leram he hai ado hojiki nupas na wari thai ise ko mana nga sai momang da mirai bigi ba nupi do mara leise da bai ta enta singna mana phajaba ma pamu bagi damakta mara leise da bi ma do mirai ru bagi damakta masu adudagi henba chaina ama phange hai aduna phajaba siam pamuno ade mana mu halaga phone tawruba kholuba kanda de minupi du di luhong du gi nimit ngai leram hai ba ko matang matam chabe ni khangde amai ni khangde ikai nu siana bai ni khangde masu khangna ba nupa ko adum chengi boy jani kui dina di khangna ba di ayam kui na khangna ba di na tai mama na bi legi paulo ba ko nang na dumai taw masu nungai ta dana ikui dina khangna raga pa dum de senior ne dum chen gre kho kre na hai majam nungai te hai kaina bu pung kaina re hoisina kamai taw ge da nupi hai ba ja se pra khira ka le hore do mage ba site te gi hai se nupa sing Ahenba pambi ga nu nupi do masak te am yenga ka koi bi ga nu magun ju khar yengo natraga di mana tari ba dasha se sumaina ta ga ne na takpira e phare ai wari se ngasi gi di sidalo sinjarage soikilan ki ba khotibak mayam na ngak piyo